Online Manipurgi ayuki pau miyeng tabiro pumnamak puthoi laisramna khurumjari ahanbada maruoiba pau. Manipurda thokliba lan Loisinnaba America gi khongchatta leiriba Narendra Modi da memorandum pisinkhre. Numit humni gi khongchatta hauji America da leiriba Bharat ki Prime Minister Narendra Modi da North America Manipur Association namana lan thokliba Manipurda santi puraknaba honabiu haiba yauba tongan warol taret yauba memorandum ama pisinkhre hairi. North America Association ki maikaidagi Prime Minister Narendra Modi amadi Ambassador of India to the United States Vinay Kawacharada Manipur ki thatara taruk helaglaba loisinnana leiriba irang asigi matangda point taret yawa memorandum amasu ngarang pisinkhre haina namagi President Dr. Thoyen Haisnamna thokpacharo amana hairi. Prime Minister na USA gi President ga unaduna India amadi USA ani gi marakta afaba mari ama thamnaba honariba asi chauthokchaningai ni Hairaduna mamang chahi gi May 3 dagi thorakliba irang asi Loisinnaba lokhallabasu ngasi fawba aruba fibam amada leiri. Manipur gi miyamna awaba khudongchadaba fibam amada leiriba sigi waroisin ama puraknaba Prime Minister Narendra Modi na hakthengnana luchingduna hotnaba mathau tari. Prime Minister gi Manipur khongchat amana lamdam asigi tung koiba ingtapa ama hanjil halnaba ngamgani haina su PM da pisinkiba memorandum amada palli. Prime Minister Narendra Modi da pisinkiba memorandum aduda Manipur gi apunbagi saktam amadi National Security ngaktuna thamba lamdam asida mahosagi ingtapa hanjil hannaba mapa leibaktagi mitop changlakpa drug terrorism gi tangda thijinbinaba wafam su yauri hairi. Makha tarakpa update da Sakhangdabasingna oil pump da Nongmei Kapsillakhre Sakhangdaba khulai paibasingna ulauda leiba oil pump amada Nongmei round kaya Kapsillakhre hariba thaudo asi tha asigi kungamathoi amadi kungani-thoi gi lonaba ahing nungai matung pung amarom tabada thokhibani. Sakhangdabasingna Nongmeina Kapsillakhre oil pump adugi maming IB Energy Station kawi Nambol Police Station gi manung chanba ulauda leibani. Sakhangdabasingna Nongmei Kapsillakhre adu ahingi matam oikibana miyoi amata so apan yaubagi paudi leikide. Sakhangdabasingna Nongmei Kapsillakhre oil pump adu hojik JDU Manipur State Unit ki Vice President oiriba Manipur lenga ki hana Chief Secretary oiramba Onaba Kisorgi ni hairi. Police na mafam adudagi AK amadi in charge rifle ki ahangba tokning khara phangba ngamkhre ningsingba yabadi tha asigi 18 gi numidangda Sakhangdabasingna Onaba Kisorgi ningthaukhong ward number 7 da leiba mayumda su Nongmei round kaya kapsillamlabagi thodok leikrabani amadi thodok adubu yaningdaba phongdoktuna wakan mifam phawa phamba leikrabani. Update ta Nan Manipuri ahum phakraba matung thadokmal oina sel gi demand torokpadagi police na chenabani haiba miyoi ani fare. Masak khangdaba miyoi singna Nan Manipuri ahum phajinduna thamlaba matungda makoibu thadokmal oina imung manunggi miyoi singda achauba senpham ama pinaba demand tawrakre. Thaudo adugi matangda police na thijin humjinbagi thabak chathabada Nan Manipuri ahum adubu fabada chenabani haiba miyoi ani fagatpa ngamle hairi. Thaudo asigi matangda pauche asina phangba paugi matung inadi Nan Manipuri ahum adu tha asigi 18 gi numidang pung 12 rom taba matamda Imphal gi International Airport manaktagi miyoi kharana faduna pukhibani hairi. Nan Manipuri ahum asi faduna pukhraba matungda makoibu thadokmal oina imung manungda choba sempham ama demand tawrakhibani hairi. Pau asina hai Sakhangdaba miyoi singna fajin khibagi matangda West Bengal gi Chori Anantapur dagi Khawat Mia kungamari apokpa Alauddin Mia hariba miyoi asi ngarang September 12 gi nungthil pung 3 taba matamda Singdamai Police Station da report ama tawrakhi hairi. Miyoi asina police ta pisinkiba report asida pallibadi tha asigi 18 gi numidung pung 12 rom taba matamda mahaki mari mata oiba West Bengal gi Balugram Kaliyachak tagi Rabiul Islam kun apokpa Nazarul HK Kaligram Dakshin Lakhipur dagi MD Akhtar Razuk Momin amadi Mayagram Maheshpur village dagi Nasiruddin kun care of Kowat Momin bu Imphal dagi International Airport ki mapal dagi miyoi ani na faduna pukhi. Makoi bu faduna pukhiba miyoi ani adu hafta dagi MD Shuel amadi Kairaw Makting May Lekai dagi MD Alauddin Khan kun ngahomdoi apokpa MD Javir Khan kawi makoi na faduna pukhiba mahaki mari matagi miyoi ahum adu hojik fawba mari makhong amata khangdri loina na Sakhangdabasingna phone gi khudangda faduna pukhiba miyoi ahum adugi thadokmal oina achauba sel gi demand tawrakpa leire haina palli. Thaudo aduga mari lenana Imphal West Police ki team amana miyoi ani fagatkre hairi. Faraba miyoi ani adudi Urup Mayai Lekai dagi MD Nawaz Khan kunga mari apokpa MD Nazamuddin Khan amadi Kairaw Makting Makha Lekai dagi MD Khurshid Alam kunga mari apokpa MD Razauddin kawi makoi ani Singdamai Police ta khusinakhibaga loinana hojik wahang pawong chathari hairi.